ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣꯅꯦ ꯆꯠꯇꯕ꯭ꯔꯥ ꯕ꯭ꯂꯦꯛ ꯍ꯭ꯋꯥꯏꯠꯇ ꯃꯣꯏ ꯂꯩꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯍꯥꯡꯖꯔꯤꯕ ꯆꯦꯅꯦꯜꯁꯤꯁꯨ ꯄꯨꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯁꯤꯀꯣ ꯌꯥꯔꯣꯏ ꯁꯤꯒꯤ ꯚꯤꯖꯟ ꯑꯦꯀꯥꯗꯃꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯂꯩꯖꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯡꯖꯔꯛꯀꯅꯤ ꯋꯥ ꯉꯥꯡꯕꯁꯦ ꯂꯣꯛ ꯊꯨꯡꯕꯩ ꯈꯅꯥꯎꯁꯦ ꯏꯄꯟ ꯄꯜꯂꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕ꯭ꯂꯔ ꯆꯠꯄꯗꯤ ꯐꯈ꯭ꯔꯦ ꯌꯥꯔꯦ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯃꯅꯤꯡꯒꯤꯁꯦ ꯏꯁꯀ꯭ꯔꯤꯟꯁꯦ ꯀꯂꯔ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯤ ꯁꯤ ꯁꯦꯝꯃꯛꯑꯣ ꯑꯁ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯄꯦꯜꯂꯦ ꯌꯥꯗ꯭ꯔꯦꯃꯤ ꯀꯗꯥꯏꯗꯩ ꯌꯥꯗ꯭ꯔꯦ ꯁꯣꯝꯗꯤ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯆꯠꯈ꯭ꯔꯦ ꯀꯂꯔꯁꯤ ꯃꯅꯤꯡꯒꯤꯁꯦ ꯇꯥꯗꯦꯕ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯕ ꯌꯥꯔꯦ ꯁꯤ ꯌꯥꯔꯦ ꯀꯃꯥꯏꯅ ꯇꯧꯗ꯭ꯔꯦꯀꯣ ꯂꯦꯡꯕꯗ ꯌꯥꯔ ꯃꯥꯜꯂꯦ
Abid Hoy, Lakshmikant, Love, Sar Hoy says no sound please check. Sound the brother, you know, Yare, Adogi, Haptra, when I can send the one.